TaibangManglan channel bu miyang tabiru myam punam pura kesim mai kei taram nokchari ngasigi video asida aina kai matang da purokli bano aise myam ne khangmiram lagani aigi thumbnail da urakan da ko myam ada aina hajaning mudi aigi channel asi monetization oikhre maram aduna myam da giveaway ma cham tang thamjabani myam punna enjoy tawminasi ahan bada myam giveaway asi ki condition ma lei ko aina hajaning mudi ahan bada aigi channel aigi video asi bu yengbiru myam punna video asi bu like amam tawbiyo amasung channel asida nang lakpa myam punna channel asi bu subscribe tawbiyo amasung hana leiba channel asi bu subscribe tawbiriba myam punna kuju thamoi sengna thagat phongdokchari aduga aigi video asi myam da share tawbiyo aduga matung dasu asasobo giveaway sing thamba ngam boisage giveaway si adom da yawna bidong ta ina rule masam khak thamjari adudi ahan bada adom na has TaibangManglan heads TaibangManglan ko aduga adom gi Paytam number natraga Airtel payment bank number or yare ama number am pibiro da ina lupa cham send tawgani aduda adom na comment fajaba sing ibiro adui myam do lottery tawr matung da aina next sunday handak live sunday je sida aina soiduna winner aduda aina paisa si send tawjarkani adu adi myam punna enjoy tawminarsi. Thank you for watching.